Koi mai tei na khare hen masin yam na leipak asida kang leipak oiring da ngasigi manipur oi ko matam da mai tei gi ning thau singa mising yam mai tei singa karamba phurup macha matangbo mai tei gi onsilaga usilaga moi gi phurup ado muthakiba ngasigi puari da itihas da ngasigi history da thengnaba kana su yormo mai tei pangal ngasi mai tei niol piradana ai khoi gi irei pak asigi irei sa oina leminar abu matamda adum no islam dharma da mai tei le pak singi angam ma thok singi duna ngasi ba islam dharma kai handana ngam na sulalaga thamakiba kutin nagi matin na thamoi sengba da ngasi ju changi picture ba kom jati leiri tarau leiri ba mayam singa se ngasi gi yengiu naga frukta apikpa fruk singa da mangna na ba naga gi umbrella singa na ba moi oina no horani uki de so to mangai ngasi mai tei singa palakibada manipur leiri mo mafum khudimada karamba fruk macha ma muthalaga magi lining laisol magi satnabi magi customary law do ngasi phawra mai tei ni thong singa mai tei singa mahal chana ini pa ka se ngap na lai